ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯇꯥꯃꯣꯏꯅ ꯄꯥꯝꯕ ꯇꯣꯄꯤꯛ ꯂꯩꯔꯒ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯑꯩꯅ ꯉꯝꯗꯧ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯇꯥꯃꯣ ꯏꯆꯥ ꯅꯨꯄꯥꯀꯣ ꯀꯩ ꯃꯤꯡ ꯀꯧꯏ ꯅꯪꯗꯤ ꯄꯥꯂꯤ ꯀꯧꯋꯦꯕ ꯄꯥꯂꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯥ ꯑꯦꯂꯤꯌꯟꯒꯤ ꯀꯥꯠꯇꯣ ꯄꯥꯂꯤ 호렌디 러북 ꯌꯦꯡꯕꯁꯨ ꯆꯠꯔꯛꯀꯦ ꯂꯧꯕꯨꯛꯁꯦ ꯍꯧꯖꯤꯛ ꯁꯪꯕ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯣꯏꯔꯦ ꯂꯧꯕꯨꯛ ꯆꯠꯔꯛꯀꯦ ꯑꯁꯪꯃꯥꯟ ꯌꯦꯡꯕꯁꯦ ꯌꯥꯝ ꯃꯤꯠꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯎꯔꯤꯕ ꯄꯣꯠꯁꯤꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯌꯥꯔꯤꯃꯈꯩ ꯉꯝꯃꯤꯃꯈꯩ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯖꯒꯗꯕꯅꯤ ꯍꯥꯏꯅꯤꯡꯉꯤ ꯁꯤꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯏꯊꯧꯅꯤ ꯐꯠꯇꯕ ꯅꯦꯒꯦꯇꯤꯚꯤꯇꯤ ꯁꯤꯒꯨꯝꯕꯗ ꯉꯥꯛꯇ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯕꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯦ ꯃꯤꯠꯌꯦꯡ ꯑꯅꯤꯗꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯍꯥꯏꯕꯁꯨ ꯌꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯇꯦꯜꯂꯦꯅ ꯍꯥꯏꯕꯁꯨ ꯌꯥꯏ ꯏꯁꯥꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯗꯨꯒꯤ ꯃꯋꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯗꯣ ꯑꯣꯏꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦꯅ ꯍꯥꯏꯅꯤꯡꯉꯤ 소니야 짜드리버 ngài ngâm mặc trava ai xí thì xem cái quỳ bên đó tham hậu là nắn rồi năm em lôi yao ra nị to à biết mà năm video thì yao ra nị cái máy đâu đấy ba YouTube ta 이보 깔로 여러니도 호렌데 아 마얌 로이 마니푸르 부모 흔들림니 싹자버제 ꯑꯁꯤꯗꯩ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗꯗꯤ ꯁꯤ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯋꯥ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯦ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯔꯝꯃꯦ ꯍꯦꯟꯅ ꯁꯪꯉꯝꯃꯦ ꯂꯩ ꯌꯥꯝ ꯁꯥꯠꯂꯝꯃꯦ ꯋꯥꯍꯩ ꯌꯥꯝ ꯄꯥꯜꯂꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯕꯖꯥꯔ ꯃꯌꯥꯒ ꯅꯛꯄꯅꯤꯅ ꯌꯨꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯁꯪ ꯑꯃꯥꯟꯁꯦ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯈꯜ ꯑꯃꯅꯦ ꯀꯩꯊꯦꯜ ꯃꯌꯥꯒꯤ ꯅꯤꯟ ꯈꯣꯡꯕ ꯒꯥꯔꯤ ꯃꯈꯣꯜ ꯑꯗꯨꯒꯨꯝꯕꯗꯣꯝꯇ ꯇꯥꯗꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯦ ꯑꯆꯤꯛꯄꯒꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯒ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯛꯅꯤꯡꯗ ꯄꯦꯟꯖꯕ ꯐꯥꯎꯋꯦ ꯊꯥ ꯑꯃꯗ ꯑꯃꯔꯣꯅꯤꯔ ꯕ꯭ꯂꯣꯛ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯖꯈꯤꯕꯗꯣ ꯃꯗꯨ ꯄꯣꯠ ꯆꯩ ꯁꯨꯗ꯭ꯔꯒꯗꯤ ꯅꯝꯕꯗꯨ ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯄꯣꯠ ꯈꯔ ꯆꯦꯟꯖꯕꯅꯦ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ DJI ꯒꯤꯝꯕꯜꯁꯤꯃꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕ ꯖꯁꯟ ꯁꯔꯃꯅ ꯄꯤꯔꯛꯄꯅꯦ ꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯑꯩꯈꯣꯏ ꯁꯤ ꯄꯥꯟꯈꯠꯂꯒ
ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯅꯝꯕ ꯍꯧꯖꯔꯛꯀꯦ ꯁꯤꯅ ꯑꯩꯈꯣꯏ ꯍꯦꯜꯃꯦꯠꯀꯤ ꯃꯥꯎꯟꯠꯅꯦ ꯁꯤꯅ ꯆꯦꯁ ꯃꯥꯎꯟꯠꯅꯦ ꯊꯕꯥꯛꯇ ꯍꯥꯞꯅꯕꯅꯦ ꯄ꯭ꯂꯦꯌꯤꯡ ꯀꯥꯔꯠꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯃꯔꯨꯑꯣꯏꯅ ꯄ꯭ꯂꯦꯌꯤꯡ ꯀꯥꯔꯠꯀꯤ ꯃꯦꯖꯤꯛ ꯇ꯭ꯔꯤꯛꯁ ꯇꯧꯕꯒꯤ ꯖꯨꯋꯥꯔꯤ ꯁꯥꯟꯅꯗꯦ ꯕꯤꯛ ꯕ꯭ꯂꯥꯏꯟ ꯁꯤ ꯄꯦꯛ ꯑꯞ ꯇꯨ ꯑꯣꯏꯕꯅꯦ ꯕꯥꯏꯁꯥꯏꯀꯜꯒꯤ ꯁꯤ ꯒꯥꯔꯖꯤꯌꯟꯁ ꯁꯤꯅ ꯀꯥꯔꯗꯤꯁꯇ꯭ꯔꯤ ꯇꯝꯕꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯦ ꯕꯥꯏꯁꯥꯏꯀꯜꯒꯤꯅꯤ ꯁꯤꯁꯨꯀꯣ ꯑꯦꯟ ꯁ꯭ꯇꯣꯛ ꯀꯂꯦꯛꯁꯟ ꯁꯤ ꯄ꯭ꯂꯦꯌꯤꯡ ꯀꯥꯔꯠꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯥꯏ ꯑꯥꯔꯠꯁꯦ ꯌꯥꯝ ꯐꯖꯩ ꯁꯤꯅ ꯕꯥꯏꯁꯥꯏꯀꯜ ꯁ꯭ꯇꯦꯟꯗꯔꯠ ꯁꯤꯗꯤ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯕꯅꯦ ꯌꯥꯝꯁꯨ ꯐꯖꯕꯅꯦ ꯀ꯭ꯂꯥꯁꯤꯛꯅꯦ ꯑꯩ ꯎꯁꯣꯏ ꯊꯤ ꯂꯥꯛꯏꯅꯦ ꯍꯣꯏ ꯑꯣ ꯍꯣꯏ ꯍꯣꯏ ꯀꯌꯥꯅꯣꯅꯦ ꯁꯤꯕꯣ And throw ourselves against the wall but no one else can see Fade, it doesn't cut The soul is not so vibrant The reckoning The sickening Back at you some person Pseudo-psycho person Go tell your classes Go dig your grabs Maroi na kupi thiba mu thore oi ang khisi hona ba tawri Kaanglen gi Sofia na khesi kana sem sari usoi utiga sna khoi Sonia Sofia gi manau pi Sonia tasin khomjili amor kai video je howdagi dinam ja howdre khoi thangat khiba ngak oire sebot masing sinaning hoya khoi nura tali je Man of Steel ne khoi sina nura talak pada kesu tawdraba kurangban hudraba kangu ni tandramane si je oriba fibam je sumaina masu je oiba hore balal def sara ke tunglom dagi bahubali de yawa balal def tunis le lai je amajna katappa ni sina katappa ngasi je koi Chelseagi birthday ne magi cake sani una tawe amana liglagi ne amana blessing back house ki ne sanaina su promote uzaba koi blessing back house ki ne sizu yam chamna yam plain oine yam pazai Happy birthday. Bueno, semuanya. Paling ada dress untuk deh. Kamera tu pula biar kau ni ni kamera tu. 1, 2. Happy birthday Thoibi. Happy birthday to you. Happy birthday to you Yes, vamos a ver lo que invito. Ya si da muy no vamos a darle tu nombre invito. Sí. Venga.
Ada.